ꯃꯤꯅꯣꯛꯄꯨ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯒꯗ꯭ꯔꯥ? ꯇꯝꯂꯝꯕ ꯃꯤꯅꯣꯛꯁꯨ ꯃꯪꯂꯥꯟ ꯃꯥꯅ ꯇꯥꯏꯕꯪꯗ ꯍꯜꯂꯛꯂꯕꯗ ꯃꯥꯡꯈꯤꯗꯧꯔꯤ꯫ ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯃꯪꯕ ꯃꯪꯂꯥꯟꯗ ꯇꯝꯕ ꯃꯤꯅꯣꯛꯇꯤ ꯀꯔꯝꯕ ꯃꯪꯂꯥꯟ ꯑꯣꯏꯒꯅꯤ? ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯃꯪꯂꯥꯟ ꯅꯠꯇ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯀꯣꯔꯧꯅ ꯆꯤꯡꯗꯣꯜꯗꯒꯤ ꯂꯤꯊꯣꯛꯄ ꯍꯧꯔꯛꯂꯕꯗ ꯇꯥꯏꯕꯪ ꯄꯨꯝꯕ ꯁꯤꯟꯊꯥ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯩ꯫ ꯆꯥꯎꯔꯕ ꯑꯉꯣꯝ ꯁꯪꯒꯥꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟ ꯁꯤꯠ ꯅꯥꯟꯅ ꯐꯝꯐꯝ ꯄꯔꯦꯡ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯍꯥꯏꯕꯤ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯃꯨꯛꯇꯥꯔꯩꯃꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥꯅꯨꯗ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯇꯧꯔꯕꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯪꯖꯤꯟꯈꯤꯕ ꯏꯅꯤꯡꯊꯧꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯇꯥꯗꯅ ꯈꯟꯅꯕ ꯋꯥꯈꯜ ꯑꯁꯤꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈꯟꯊꯕ ꯋꯥꯠꯅ ꯊꯥꯡꯂꯨꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅ ꯁꯣꯏꯔꯒꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯄꯪꯃꯜꯂꯤ, ꯅꯪꯅ ꯁꯤꯡꯅꯕ ꯇꯥꯛꯀꯗꯧꯕꯅꯤ꯫ ꯃꯆꯦꯒꯨꯝ ꯁꯤꯡꯗꯦꯅꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯈꯨꯗꯛ ꯈꯨꯗꯛꯇ ꯐꯪꯅꯤꯡꯕ ꯑꯃ ꯇꯧꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯎꯅ ꯍꯥꯏꯌꯨ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅꯗꯒꯤ ꯁꯤꯜꯂꯛꯂꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯃꯥꯒꯤ ꯈꯟꯊꯗꯕ, ꯉꯥꯏꯉꯝꯗꯕ ꯑꯄꯪꯕ ꯃꯇꯧꯅ ꯀꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯃꯥ꯫ ꯁꯅꯥꯅꯨꯁꯨ ꯇꯞꯂꯞ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯍꯥꯏꯔꯤꯕꯅꯤ ꯑꯩꯁꯨ ꯇꯥꯕꯤꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯗꯨ ꯌꯥꯔꯣꯏ ꯃꯃꯥ, ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯕ ꯍꯧꯅꯗꯦ꯫ ꯅꯪꯅ ꯅꯤꯡꯊꯤꯅ ꯊꯦꯝꯂꯒ ꯆꯦꯛꯁꯤꯟꯅ ꯋꯥꯁꯤꯟꯅꯒꯗꯧꯕꯅꯤ꯫ ꯇꯧꯕ ꯌꯥꯕꯅ ꯀꯔꯤ, ꯌꯥꯗꯕꯅ ꯀꯔꯤ ꯍꯥꯏꯕꯗꯨ꯫ ꯃꯥꯒꯤ ꯑꯄꯪꯕ ꯃꯇꯧ ꯈꯤꯇꯗ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯨꯛꯇꯥꯔꯩ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯈꯨꯃꯟꯒꯤ ꯃꯥꯌꯣꯛꯇ ꯂꯃꯟ ꯈꯨꯝꯂꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯃꯨꯛꯇꯥꯔꯩ ꯋꯥꯈꯜꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯇꯨꯅ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯏꯀꯥꯏꯕꯒꯤ ꯋꯥꯗꯤ ꯐꯖꯅ ꯏꯀꯥꯏꯔꯝꯒꯅꯤꯅꯦ꯫ ꯍꯦꯛ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯇꯥꯎꯗꯨꯅ ꯑꯗꯨꯃꯛ ꯍꯦꯛ ꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇ ꯌꯣꯜꯂꯕꯗꯨꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯏꯁꯥꯒꯤ ꯅꯥꯄꯜ, ꯏꯁꯥꯒꯤ ꯏꯖꯠ, ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯩꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯊꯥꯖꯅꯕꯒꯤ ꯃꯔꯤꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯁꯅꯥꯅ ꯅꯣꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ? ꯃꯤꯉꯣꯟꯗ ꯅꯣꯛꯅꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯗꯨꯝ ꯃꯤ ꯂꯣꯏꯅꯕꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯂꯨꯅ ꯂꯣꯏꯅꯔꯤꯕ ꯂꯨꯋꯥꯡ ꯂꯥꯛꯄꯗꯣ ꯆꯪꯂꯩ ꯂꯥꯛꯄꯒꯨꯝ ꯇꯧꯗꯦ꯫ ꯃꯤꯔꯨꯅꯤ꯫ ꯀꯣꯏꯗ꯭ꯔꯤꯅꯤ ꯍꯥꯏꯗꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯋꯥꯗꯤ ꯁꯥꯕꯤꯔꯨꯅꯨ꯫ ꯑꯩ ꯑꯄꯪꯕ ꯅꯠꯇꯦꯅꯦ ꯃꯃꯥ꯫ ꯆꯪꯂꯩꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕꯁꯤ ꯆꯪꯂꯩꯗꯤ ꯑꯩꯒꯨꯝꯅ ꯁꯤꯡꯗꯕꯅꯤꯅ ꯈꯪꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯆꯨꯝꯃꯤ, ꯂꯨꯋꯥꯡ ꯂꯥꯛꯄꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯋꯥ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯀꯅꯥꯗ ꯇꯝꯗꯦ꯫ ꯃꯤꯉꯣꯟꯗ ꯇꯣꯛꯈ꯭ꯔꯣ, ꯏꯅꯤꯡꯊꯧꯗ ꯐꯥꯎꯕ ꯇꯝꯗꯨꯅ ꯈꯪꯍꯟꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄ ꯑꯔꯥꯕꯗꯣ ꯃꯗꯨ ꯂꯧꯕꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯌꯥꯔꯕꯁꯨ ꯃꯕꯨꯛ ꯂꯣꯏ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯃꯤꯇꯣꯞꯇ ꯋꯥ ꯉꯥꯡꯒꯟꯗꯦ꯫ ꯃꯈꯣꯏ ꯃꯁꯦꯜ ꯈꯛꯇꯅꯤ ꯀꯣꯏꯗꯅ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯅꯕ꯫ ꯁꯅꯥꯅꯨ ꯃꯥꯒꯤ ꯃꯜꯂꯕ, ꯊꯣꯠꯇ꯭ꯔꯕ, ꯍꯩꯒꯨꯖꯥ ꯀꯣꯛꯐꯩ ꯀꯥꯔꯕꯒꯨꯝ ꯇꯧꯔꯕ ꯊꯣꯞ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤꯅꯦ ꯀꯌꯥꯔꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯃꯁꯛꯅꯤ, ꯃꯇꯧꯅꯤ, ꯋꯥꯉꯥꯡꯅꯤ ꯁꯉꯥꯡꯅꯤ꯫ ꯋꯥꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯂꯨꯝ ꯂꯨꯝ ꯂꯥꯎꯅ ꯉꯥꯡꯊꯣꯔꯛꯂꯤꯕ꯫ ꯁꯍꯦꯛ ꯁꯕꯥꯟ, ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯆꯪꯂꯩ ꯏꯕꯨꯡꯉꯣꯁꯨ ꯐꯖꯩ, ꯅꯤꯡꯊꯤꯖꯩ꯫ ꯀꯨꯆꯨ ꯂꯩꯁꯤꯜꯂꯞ ꯇꯧꯖꯔꯒꯁꯨ ꯔꯥꯁꯤꯅ ꯌꯣꯝꯕꯅꯤ꯫ ꯃꯆꯤꯟ ꯃꯈꯥ ꯏꯌꯥꯡ ꯌꯥꯡꯂꯗꯅ ꯃꯤ ꯈꯣꯟꯕ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯅꯦ꯫ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯅꯗ꯭ꯔꯒꯁꯨꯅꯦ, ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯃꯈꯣꯏ ꯑꯍꯨꯝ ꯇꯤꯟꯅꯔꯤꯕꯗꯣ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅ ꯋꯥꯠꯇꯦ, ꯆꯞ ꯃꯥꯟꯅꯅ ꯍꯦꯛ ꯐꯖꯩ꯫ ꯀꯔꯤ ꯃꯇꯥꯡꯗꯒꯤ ꯄꯨꯁꯤꯟꯗꯅ ꯈꯜꯂꯛꯂꯤꯕ ꯀꯣꯛꯅꯣ ꯑꯗꯨꯅ? ꯑꯣ, ꯋꯥꯔꯤꯕꯣꯕ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯐꯪꯍꯧꯗ꯭ꯔꯃꯛꯁꯨ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯁꯨ ꯌꯥꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯗ꯫ ꯃꯨꯛꯇꯥꯔꯩ ꯄꯤꯁꯨꯝ ꯁꯨꯛꯂꯗꯨꯅ ꯁꯅꯥꯅꯨꯗ ꯌꯦꯡꯗꯨꯅ ꯃꯆꯥꯗ ꯋꯥꯈꯜ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯆꯩꯔꯨꯕ ꯀꯗꯥꯏꯗꯒꯤ ꯌꯥꯗꯧꯔꯤꯁꯤꯗꯕꯣ? ꯃꯃꯥꯗꯒꯤ ꯂꯧꯔꯤꯕ ꯂꯤꯆꯠꯅꯤꯅꯦ꯫ ꯍꯩꯃꯥ, ꯋꯥꯈꯜꯗꯨ ꯂꯥꯟꯅ ꯆꯠꯈꯤꯒꯗꯧꯔꯤ꯫ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯃꯨꯛꯇꯥꯔꯩ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯩꯊꯂꯞ ꯍꯥꯏꯔꯛꯏ꯫ ꯅꯆꯥꯅꯨꯄꯤꯗ ꯍꯧꯗꯣꯛꯄꯤꯔꯨꯔꯣ꯫
ꯄ꯭ꯔꯣꯞ ꯆꯪꯉꯨ ꯆꯠ ꯁꯅꯥꯅꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯍꯩꯃꯥ ꯃꯇꯥ ꯑꯃꯅꯤ ꯉꯁꯤꯗꯤ ꯃꯨꯛꯇꯥꯔꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯩꯀꯣꯜꯒꯤ ꯑꯀꯣꯏꯕꯒꯤ ꯂꯝꯕꯤ ꯃꯆꯥꯗ ꯃꯈꯨꯠ ꯑꯅꯤꯅ ꯃꯇꯨꯡꯗ ꯄꯨꯜꯂꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯃꯪꯂꯥꯟꯗ ꯃꯪꯂꯥꯛꯅꯕꯗꯤ ꯃꯍꯧꯁꯥꯒꯤ ꯃꯆꯠꯅꯤ ꯋꯥꯈꯜ ꯇꯥꯅ ꯇꯥꯅ ꯃꯤꯠꯃꯥꯡꯗ ꯎꯅ ꯎꯅ ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯇꯥꯏꯕꯪ ꯐꯥꯎꯅ ꯃꯪꯂꯥꯛꯅꯔꯛꯂꯕꯗ ꯃꯁꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯗꯣ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯃꯃꯤꯠꯇꯨ ꯃꯤꯀꯨꯞ ꯂꯀꯥ ꯑꯃꯠꯇꯁꯨ ꯎꯏꯁꯤꯟꯕ ꯉꯝꯗ ꯃꯤꯠꯂꯨꯗ ꯏꯍꯧꯔꯤꯕ ꯄꯤꯔꯥꯡꯗꯨ ꯃꯩ ꯃꯍꯤꯒꯨꯝ ꯁꯥꯕ ꯐꯥꯎꯈꯤꯕꯅꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯏꯃꯛ ꯃꯛꯁꯤꯟ ꯃꯥꯒꯤ ꯊꯣꯡꯖꯤꯜꯗ ꯃꯥꯕꯨ ꯁꯪꯂꯤꯕ ꯃꯅꯥꯏ ꯑꯆꯥꯟꯕ ꯂꯥꯏꯕ ꯊꯣꯡꯗꯨ ꯇꯞꯂꯞ ꯍꯥꯡꯂꯗꯨꯅ ꯃꯥꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯗꯨꯅ ꯆꯪꯂꯛꯂꯒ ꯐꯃꯥꯡꯗ ꯂꯦꯞꯂꯒ ꯃꯥꯕꯨ ꯇꯞꯂꯞ ꯀꯧꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯨꯄꯥꯗꯣ ꯍꯤꯞꯅ ꯍꯤꯞꯅ ꯑꯗꯨꯃꯛ ꯄꯥꯎꯈꯨꯝ ꯄꯤ ꯍꯥꯏꯔꯣ ꯂꯥꯏꯕ ꯉꯥꯏꯍꯥꯛ ꯂꯦꯞꯀꯛ ꯇꯧꯗꯨꯅ ꯏꯅꯤꯡꯊꯧ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯄꯟ ꯂꯥꯛꯄꯁꯤꯡꯁꯨ ꯌꯥꯎꯗꯨꯅ ꯆꯠꯀꯗꯕ ꯑꯣꯏꯕꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯄꯥ ꯂꯥꯛꯄꯅ ꯍꯥꯏꯔꯦ ꯀꯌꯥꯔꯥꯕ ꯈꯨꯝꯂꯛꯇꯦ ꯂꯥꯏꯕꯁꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯍꯥꯏꯔꯝꯂꯒ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯃꯄꯥꯟꯗꯃꯛ ꯊꯣꯛꯈꯤ ꯀꯅꯥꯗ ꯇꯝꯊꯣꯛꯂꯒ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯌꯥꯡꯒꯅꯤ ꯋꯥꯈꯜꯗꯨ ꯑꯗꯨ ꯌꯧꯅ ꯆꯥꯛꯇꯨꯅ ꯂꯨꯝꯕ ꯉꯁꯤꯒꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯄꯤꯁꯨꯝ ꯁꯨꯛꯂꯗꯨꯅ ꯃꯁꯥꯗꯨ ꯌꯥꯎꯋꯟꯂꯤ ꯂꯦꯡꯅꯤꯡꯗ ꯑꯣꯟꯕꯗ ꯃꯈꯨꯠ ꯑꯅꯥꯕꯗꯨ ꯀꯥꯡꯊꯣꯜ ꯍꯦꯛ ꯊꯦꯡꯖꯤꯜꯂꯤ ꯑꯌꯣ ꯃꯈꯨꯠ ꯑꯁꯣꯛꯄꯗꯨ ꯃꯤꯠꯃꯥꯡꯗ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯇꯥꯔꯛꯏ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯊꯃꯩ ꯁꯣꯛꯅ ꯄꯦꯟꯗꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯅꯥꯞꯄꯗ ꯅꯤꯜꯂꯔꯤ ꯍꯧꯖꯤꯛꯁꯨ ꯑꯩꯁꯨ ꯅꯣꯏꯒꯨꯝꯅ ꯏꯅꯤꯡꯇꯝꯅ ꯍꯤꯡꯅꯤꯡꯉꯤ ꯑꯩ ꯋꯥꯔꯦ ꯁꯨꯃꯥꯏꯅ ꯈꯨꯅꯥꯡ ꯆꯥꯔꯕ ꯑꯃꯟꯕ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯦꯞꯄ ꯉꯝꯖꯗꯕ ꯄꯨꯟꯁꯤ ꯑꯣꯏꯕꯁꯦ ꯑꯩꯁꯨ ꯋꯥ ꯉꯥꯡꯅꯤꯡꯉꯤ ꯑꯩꯁꯨ ꯏꯅꯤꯡꯇꯝꯅ ꯅꯈꯣꯏꯒꯨꯝꯅ ꯋꯥ ꯉꯥꯡꯅꯤꯡꯉꯤ ꯑꯩ ꯋꯥꯔꯦ ꯂꯨꯋꯥꯡꯉꯤ ꯏꯕꯨꯡꯉꯣ ꯑꯩ ꯋꯥꯔꯦ ꯃꯈꯨꯠꯇꯨ ꯃꯔꯥꯏꯕꯛꯇ ꯊꯝꯂꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯍꯨꯡꯒꯠꯂꯛꯂꯤꯕ ꯃꯁꯥꯗꯣ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯀꯌꯥꯔꯥꯕꯗꯣ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯊꯧꯖꯪꯕ ꯐꯠ ꯄꯥꯏꯁꯤꯜꯂꯛꯄꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯍꯧꯒꯠꯂꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯅꯨꯄꯥꯗꯣ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯐꯝꯃꯤ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯔꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯃꯛꯄ ꯌꯥꯕ ꯃꯛꯂꯕꯗ ꯁꯛꯐꯝꯗꯨ ꯑꯣꯜꯂꯔꯦ ꯃꯇꯥꯎꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯊꯧꯖꯪꯕꯨ ꯄꯤꯁꯨꯝꯗꯨ ꯁꯨꯞꯆꯤꯟꯅꯔꯒ ꯀꯌꯥꯔꯥꯕꯕꯨ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯦ ꯀꯌꯥꯔꯥꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛ ꯊꯧꯖꯪꯕꯗ ꯌꯦꯡꯂꯛꯏ ꯊꯧꯖꯪꯕ ꯏꯄꯥ ꯄꯥꯈꯠꯅ ꯀꯌꯥꯔꯥꯕꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯁꯠ ꯊꯝꯃꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯨꯄꯥꯗꯨ ꯈꯨꯝꯗꯦ ꯃꯈꯨꯠꯇꯨ ꯁꯠ ꯍꯟꯗꯣꯛꯇꯨꯅ ꯊꯧꯖꯪꯕ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯁꯛꯅꯨ ꯁꯤꯕꯨ ꯉꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯁꯪꯕꯝꯁꯨ ꯌꯥꯎꯔꯦꯅꯦ ꯀꯌꯥꯔꯥꯕꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯊꯧꯖꯪꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇ ꯐꯤꯅ ꯌꯦꯠꯂꯤꯕꯗꯨ ꯎꯔꯛꯏ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯌꯦꯡꯗꯨꯅ ꯈꯨꯠꯁꯤꯅ ꯀꯩꯗꯧꯔꯨꯔꯦ ꯊꯧꯖꯪꯕ ꯇꯥꯏꯅꯦ ꯀꯅꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯁꯛꯀꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤꯅꯦ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯈꯣꯡꯕꯤꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯊꯧꯖꯪꯕ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯉꯤ ꯈꯣꯟꯖꯦꯜ ꯇꯞꯊꯔꯛꯇꯨꯅ ꯀꯌꯥꯔꯥꯕꯗ ꯋꯥꯈꯜ ꯂꯨꯝꯊꯅ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯗꯧꯔꯦ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯊꯧꯖꯪꯕ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯀꯧꯗꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯃꯥꯕꯨ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯃꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯈꯤꯕ꯭ꯔꯥ ꯊꯧꯖꯪꯕ ꯀꯌꯥꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯌꯥꯔꯥꯕ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗ ꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯈꯖꯥꯏ ꯊꯛꯇ ꯑꯣꯟꯊꯔꯛꯇ꯭ꯔꯤꯉꯩ ꯑꯁꯣꯛꯄ ꯃꯈꯨꯠꯇꯨꯅ ꯁꯠ ꯅꯥꯟꯊꯣꯛꯈꯤ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥꯁꯤ ꯂꯩꯃ ꯍꯤꯌꯥꯏ ꯍꯠꯂꯝꯂꯕ ꯃꯇꯝ ꯈꯨꯃꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯍꯥꯠꯀꯗꯧꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯊꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ 3ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯠꯇ꯭ꯔꯥ ꯇꯥꯏꯕꯪ ꯈꯣꯡꯕꯤꯗꯨ
ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯨꯔꯦꯜꯗ ꯇꯧꯊꯔꯛꯈꯤ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯔꯥꯁꯟꯅ ꯅꯤꯟꯈꯤꯕꯗꯣ ꯅꯪ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯥ? ꯀꯌꯥ ꯅꯪ ꯀꯩꯗꯧꯔꯦ? ꯍꯧꯈꯤꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯅꯁꯥ ꯅꯇꯣꯝꯇ ꯃꯪꯂꯥꯛꯅꯅꯕ ꯍꯣꯠꯅꯒꯅꯨ. ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯐꯤꯕꯝ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯅꯇꯧꯁꯦ ꯃꯥꯅ ꯈꯪꯈ꯭ꯔꯒꯗꯤ ꯃꯥ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯒꯅꯤ? ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯂꯃꯟꯁꯨ ꯄꯨꯟꯅ ꯁꯤꯟꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ. ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯅ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯝꯗꯣ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯧꯕ ꯅꯠꯇꯦ. ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ. ꯀꯌꯥꯔꯥꯕ ꯃꯆꯤꯟꯕꯥꯜꯗꯣ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯞ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯖꯥꯏꯕꯨꯡꯉꯣꯁꯦ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤꯗꯃꯛ ꯃꯔꯣꯜ ꯊꯣꯛꯇꯕ ꯑꯣꯏꯈꯤꯕꯅꯤꯀꯣ. ꯎꯡꯂꯝꯕ ꯅꯨꯄꯥꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯃꯨꯛ ꯇꯧꯔꯛꯄꯗꯨꯗ ꯊꯧꯖꯪꯕ ꯄꯤꯁꯨꯝ ꯁꯨꯛꯆꯤꯟꯅꯔꯒ ꯑꯗꯨꯅꯤ ꯀꯤꯗꯕ ꯇꯧꯒꯅꯨ. ꯏꯊꯥ ꯊꯥꯖꯗꯅ ꯂꯨꯍꯣꯡꯕꯁꯤꯁꯨ ꯍꯦꯛ ꯌꯥꯊꯣꯔꯛꯂꯦ. ꯂꯩꯕꯥꯛ ꯑꯁꯤ ꯉꯛꯅꯔꯤꯕꯅꯤ. ꯐꯝꯅꯥꯏꯕ ꯀꯌꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯅꯣ ꯃꯁꯤꯡ ꯊꯤꯉꯝꯕ꯭ꯔꯥ? ꯃꯤꯔꯩꯕꯥꯛ ꯀꯌꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯅꯣ ꯃꯁꯤꯡ ꯊꯤꯕꯗ ꯋꯥꯠꯂꯅꯤ. ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯅꯨꯄꯥꯅꯤ. ꯃꯤꯡꯆꯠꯇꯒꯤ ꯏꯖꯠꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕ ꯄꯔꯤꯡ ꯍꯦꯟꯕꯅꯤ. ꯊꯃꯣꯏꯂꯣꯡꯗ ꯂꯦꯞꯈꯤꯕ ꯑꯃꯗ ꯂꯦꯞꯇꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯉꯝꯒꯗꯧꯕ ꯅꯨꯄꯥꯅꯤ. ꯀꯌꯥꯔꯥꯕ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯟꯊꯗꯨꯅ ꯇꯞꯂꯞ ꯁꯣꯜꯂꯤ. ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝ ꯑꯁꯤ ꯃꯔꯩꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯀꯣ. ꯊꯧꯖꯪꯕ ꯍꯧꯔꯞ ꯂꯥꯎꯔꯛꯏ. ꯑꯣꯏ ꯌꯥꯔꯦ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯊꯥꯁꯤꯔꯛꯄꯒꯤ ꯅꯪꯒꯤ ꯍꯧꯅꯕꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ? ꯀꯌꯥꯔꯥꯕꯁꯨ ꯋꯥꯔꯤꯗꯨ ꯁꯪꯊꯅꯤꯡꯗ꯭ꯔꯗꯨꯅ ꯋꯥꯗꯨ ꯑꯣꯜꯂꯛꯏ. ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯨ ꯀꯩꯅꯣ? ꯀꯤꯕ ꯑꯃ ꯌꯥꯎꯏꯅꯦ ꯑꯩꯗꯤ. ꯊꯧꯖꯪꯕꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯗ꯭ꯔꯤꯉꯩ ꯀꯌꯥꯔꯥꯕ ꯁꯠ ꯈꯨꯝꯃꯤ. ꯇꯥꯏꯕꯪꯈꯣꯝꯕꯤꯗꯣ ꯃꯪꯗꯨꯔꯝꯃꯤ. ꯋꯥꯔꯤ ꯌꯥꯝ ꯁꯥꯔꯝꯃꯤ ꯇꯥꯏꯕꯪ ꯐꯥꯎꯕꯗꯣ. ꯃꯗꯨꯒꯤ ꯃꯥ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏꯕꯩ. ꯍꯩ, ꯃꯪꯒꯤ ꯋꯥ ꯑꯣꯏꯔꯦ. ꯑꯩꯗꯤ ꯀꯩꯀꯩ ꯌꯧꯅ ꯈꯜꯂꯨꯔꯦ. ꯅꯄꯥ ꯌꯥꯏꯝꯕꯤ ꯃꯆꯥꯁꯤꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯗꯧꯕ ꯃꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯌꯥꯔꯦ ꯍꯧꯒꯠꯂꯨ, ꯃꯣꯟꯗ꯭ꯔꯪꯗꯨ ꯇꯣꯛ. ꯊꯦꯡꯉꯤ, ꯂꯣꯏꯁꯤꯜꯂꯨ. ꯑꯩ ꯂꯥꯛꯑꯔꯣꯏꯗ. ꯀꯔꯤꯒꯤꯅꯣ ꯑꯗꯨꯅ? ꯁꯒꯣꯜ ꯊꯧꯕ ꯌꯥꯔꯔꯣꯏ. ꯊꯧꯖꯪꯕ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯂꯛꯏ. ꯑꯩꯅ ꯉꯁꯥꯏꯅ ꯍꯪꯉꯤꯁꯤꯗꯤ ꯈꯨꯝꯗꯦ. ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯇꯦꯟꯖꯩ ꯁꯥꯕꯒꯤ ꯋꯥ ꯏꯠꯄꯗ ꯌꯥꯟꯁꯤꯟꯈꯤꯕꯅꯤ. ꯑꯣ, ꯇꯧꯅꯤꯅꯦ. ꯌꯥꯔꯣꯏꯕ. ꯅꯃꯤꯠ ꯅꯅꯥꯗꯣ ꯌꯥꯝ ꯊꯛꯑꯦꯕ. ꯊꯧꯖꯪꯕ ꯀꯌꯥꯔꯥꯕꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ. ꯆꯠꯄꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯝ ꯐꯖꯔꯔꯣꯏ. ꯂꯣꯏꯁꯤꯜꯂꯨ. ꯁꯒꯣꯜ ꯒꯥꯔꯤꯗ ꯑꯣꯏꯅ ꯄꯨꯂꯞ ꯆꯠꯂꯁꯤ. ꯑꯩ ꯌꯥꯎ. ꯊꯧꯖꯪꯕ ꯃꯃꯤꯠꯀꯗꯣ ꯁꯨꯞꯆꯤꯟꯅꯔꯒ ꯃꯉꯛꯀꯗꯣ ꯏꯟꯗꯨꯅ ꯏꯪꯒꯤꯠꯀ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯍꯩ, ꯀꯅꯥ ꯈꯪꯕꯅꯣ? ꯅꯪꯅ ꯊꯤꯔꯤꯕ ꯁꯒꯣꯜ ꯊꯧꯕꯤꯗꯨꯁꯨ ꯃꯣꯏꯔꯥꯡ ꯃꯆꯥ ꯑꯣꯏꯔꯝꯃꯒꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ. ꯆꯠꯂꯨ, ꯂꯣꯏꯁꯤꯜꯂꯨꯔꯣ. ꯉꯔꯥꯡꯁꯨ ꯈꯤꯇꯗ ꯅꯥꯟꯊꯣꯛꯄꯗꯣ. ꯀꯌꯥꯔꯥꯕ ꯌꯥꯝ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯇ ꯌꯥꯗꯕꯒ ꯆꯤꯟꯕꯥꯜꯗꯣ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯤ. ꯃꯇꯧ ꯑꯗꯨꯗ ꯊꯧꯖꯪꯕ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯌꯥꯔꯥꯕꯕꯨ ꯆꯤꯡꯈꯠꯂꯤ. ꯆꯠꯂꯣ ꯍꯥꯏꯕꯅꯤ. ꯅꯪ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯔꯤꯡ ꯍꯦꯟꯕꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯗꯨꯗ ꯅꯠꯇꯦ, ꯃꯥꯏ ꯅꯨꯄꯤꯗꯣ ꯅꯪꯅ ꯄꯥꯝꯃꯕ ꯃꯥꯏ ꯅꯤꯡꯖꯈꯤꯁꯅꯤ. ꯅꯪꯅ ꯆꯠꯁꯦ ꯌꯥꯗ꯭ꯔꯤꯗꯣ. ꯀꯌꯥꯔꯥꯕꯗꯣ ꯍꯧꯒꯠꯂꯛꯅꯕ ꯍꯥꯏꯗꯅ ꯃꯆꯤꯟꯗ ꯂꯩꯕ ꯀꯔꯤ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯊꯧꯖꯪꯕꯗꯣ. ꯀꯌꯥꯔꯥꯕ ꯄꯤꯁꯨꯝꯗꯣ ꯁꯨꯞꯆꯤꯟꯅꯔꯒ ꯈꯨꯝꯂꯛꯏ. ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ. ꯑꯗꯨꯗꯤ ꯆꯠꯂꯨꯗꯅ, ꯂꯣꯏꯁꯤꯜꯂꯨꯔꯣ. ꯅꯨꯄꯥꯗꯣ ꯕꯤꯠ ꯑꯔꯩꯕ ꯃꯈꯩ ꯇꯦꯛꯅ ꯍꯧꯒꯠꯅꯤꯡꯗ ꯍꯧꯒꯠꯇꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ. ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯝꯕ ꯊꯧꯖꯪꯕꯒꯤ ꯃꯤꯅꯣꯛꯁꯨ ꯃꯥꯡꯈ꯭ꯔꯦ. ꯅꯥꯏꯕꯅ ꯇꯝꯕꯗꯒꯤ ꯈꯪꯂꯕꯅꯤ. ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯊꯣꯛꯈꯤꯕꯗꯣ ꯑꯍꯤꯡꯗ ꯍꯟꯖꯜꯂꯛꯏ. ꯍꯟꯖꯜꯂꯛꯄꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ ꯍꯜꯂꯛꯏ. ꯋꯥ ꯍꯪꯕ ꯉꯥꯡꯕꯁꯨ ꯈꯨꯝꯗꯦ. ꯃꯈꯨꯠꯁꯨ ꯍꯜꯂꯛꯄꯗ ꯁꯣꯛꯂꯛꯏ ꯍꯥꯏꯅ ꯅꯥꯏꯕꯅ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯛꯂꯕꯅꯤ. ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯀꯌꯥꯔꯥꯕꯒꯤ ꯃꯑꯣꯡ ꯌꯦꯡꯊꯣꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯤꯅꯝꯂꯝꯂꯦ ꯃꯉꯣꯟꯗꯁꯨ. ꯋꯥꯔꯧꯕꯗꯤ ꯋꯥꯔꯧꯗꯦ.
ꯑꯗꯨꯕꯨ ꯊꯧꯖꯪꯕ ꯋꯥꯈꯜꯗꯨ ꯃꯑꯣꯟ ꯈꯜꯂꯤ ꯋꯥꯈꯜꯗꯅ ꯑꯁꯨꯝ ꯂꯨꯁꯤꯟꯅ ꯈꯜꯂꯛꯂꯕꯗ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯁꯛꯇꯝ ꯑꯃ ꯃꯃꯤ ꯑꯃ ꯎꯔꯤꯕ ꯃꯃꯤ ꯑꯗꯨ ꯁꯣꯟꯈꯤ ꯆꯤꯟꯕꯥꯜꯅ ꯇꯞꯂꯞ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃ ꯄꯟꯊꯧꯒꯤ ꯌꯨꯝꯖꯥꯎꯗ ꯃꯅꯤꯡ ꯇꯝꯅ ꯅꯥꯏꯇꯣꯝ ꯁꯠꯆꯕꯤꯅꯤ ꯀꯅꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯆꯗ ꯄꯟꯊꯧꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗ ꯄꯦꯟꯊꯣꯛꯆꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯃꯗꯨꯗ ꯂꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯒꯤ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯆꯦꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯪꯒꯣꯜ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯇꯦꯂꯪꯒ ꯁꯥꯔꯤꯕ ꯁꯪꯒꯥꯏ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯃꯤꯡꯁꯦꯜ ꯑꯃꯈꯛ ꯄꯥꯕꯅ ꯇꯔꯛ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯍꯣꯏꯗꯒꯤ ꯂꯧꯖꯔꯛꯏꯗꯣ ꯇꯨꯝꯖꯈ꯭ꯔꯅꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯐꯩꯖꯩꯅ ꯃꯧꯄ꯭ꯋꯥꯗ ꯌꯦꯡꯂꯛꯏ ꯁꯪꯒꯥꯏ ꯄꯩꯌꯥꯗꯨ ꯏꯠꯅ ꯃꯈꯥ ꯇꯥꯏ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯍꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯪꯅ ꯃꯤꯡꯁꯦꯜꯗꯨꯒ ꯑꯗꯨꯝ ꯂꯩꯔꯤꯗꯨ ꯀꯩꯗꯧꯏꯅꯣ ꯄꯥꯕ ꯂꯥꯛꯄꯅ ꯍꯥꯜꯂꯅꯤ ꯁꯠ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯌꯥꯝ ꯑꯍꯩ ꯑꯄꯥ ꯁꯥꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯤꯡꯁꯦꯜꯗꯨ ꯁꯠ ꯊꯝꯈꯤꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯍꯩꯕꯤꯔꯦꯅꯦ ꯏꯄ꯭ꯋꯥꯗꯤ ꯌꯨꯝ ꯐꯖꯕ ꯅꯨꯡꯉꯥꯏꯕꯗ ꯉꯥꯃꯨꯛ ꯆꯥꯕ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯇꯜꯂꯤꯕ ꯏꯆꯦꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯑꯩ ꯑꯣꯏꯔꯗꯤꯀꯣ ꯉꯁꯥꯏꯅ ꯆꯦꯟꯈ꯭ꯔꯅꯤ ꯍꯩꯄꯥ ꯁꯥꯅꯨ ꯅꯪꯅ ꯀꯔꯤ ꯈꯪꯉꯦ ꯃꯣꯏꯒꯤ ꯃꯌꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯆꯠꯆꯅꯤꯡꯗꯕꯗꯣ ꯑꯩꯒꯤ ꯌꯨꯝ ꯅꯣꯡꯌꯨꯕ ꯃꯩꯈꯨ ꯈꯨꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯝꯅꯤ ꯌꯥꯝꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯑꯀꯥꯟꯗꯅ ꯃꯤ ꯇꯨꯝꯐꯝꯒ ꯈꯪꯗꯉꯩ ꯍꯧꯗꯣꯛꯑꯒ ꯄꯥꯕꯒ ꯄꯨꯟꯅ ꯌꯨꯝꯒꯤ ꯄꯥꯟꯈꯣꯡ ꯌꯥꯜꯂꯒ ꯂꯩꯕꯗꯣ ꯑꯉꯥꯡ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯏꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯄꯣꯟꯇꯤ ꯈꯪꯉꯕ ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥ ꯊꯛꯇꯨꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯨꯔꯒꯁꯨ ꯅꯨꯡꯉꯥꯏꯔꯒꯁꯨ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅ ꯂꯣꯏꯔꯛꯄ ꯃꯤꯀꯨꯞꯇ ꯏꯁꯥꯒꯤ ꯑꯩꯒꯤ ꯌꯨꯝ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯄꯣꯟꯇꯦ ꯈꯪꯉꯕ ꯁꯪꯒꯥꯏꯗꯣ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯉꯥꯃꯨꯛ ꯆꯥꯕ ꯂꯥꯛꯑꯣ ꯈꯛ ꯍꯥꯏꯔꯛꯄꯒꯤ ꯑꯗꯨ ꯀꯌꯥꯝ ꯇꯜꯂꯤꯗꯨꯅꯗꯤ ꯏꯆꯦꯗꯤ ꯍꯌꯦꯡꯋꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯒ ꯄꯥꯕꯅ ꯂꯨꯍꯣꯡꯕꯤꯒꯦ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤꯅꯦ ꯑꯗꯨꯗꯤ ꯂꯨꯕꯥꯛꯇꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯤꯡꯁꯦꯜꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯧꯄ꯭ꯋꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯞꯇ꯭ꯔ ꯇꯧꯔꯛꯏ ꯃꯤꯡꯁꯦꯜꯁꯤꯅ ꯊꯣꯃꯛꯇꯅꯀꯣ ꯅꯃꯥꯏꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤ ꯍꯧꯖꯤꯛ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯊꯣꯝꯒꯦ ꯇꯧꯏ ꯑꯃꯗꯨꯁꯨ ꯏꯃꯨꯡꯗ ꯍꯣꯠꯇꯅ ꯆꯦꯟꯁꯤꯟꯈꯤ ꯃꯃꯥꯏꯗꯨ ꯃꯧꯄ꯭ꯋꯥꯗ ꯌꯦꯡꯂꯝꯕꯗꯒꯤ ꯂꯩꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯛꯏ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯍꯧꯒꯠꯂꯗꯨꯅ ꯂꯨꯕꯥꯛꯇꯨ ꯇꯥꯞ ꯄꯥꯏꯈꯠ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯐꯤ ꯐꯅꯦꯛ ꯁꯦꯠꯅꯕ ꯈꯟꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯄ꯭ꯔꯞ ꯍꯣꯡꯗꯣꯛꯏ ꯏꯕꯣꯍꯜ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯆꯥꯕꯨ ꯀꯧꯏ ꯏꯕꯦꯝꯃ ꯂꯣꯏꯁꯤꯜꯂꯕ꯭ꯔꯅꯤ ꯅꯪꯕꯣ ꯏꯆꯥꯇꯣꯝꯕ ꯌꯨꯝꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯆꯦꯞꯊꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯏ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯅꯤ ꯃꯗꯨꯕꯨ ꯁꯪꯒꯥꯏꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯧꯔꯛꯏ ꯕꯥꯕꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯕꯣꯍꯜ ꯅꯣꯛꯂꯗꯨꯅ ꯃꯆꯥꯕꯨ ꯂꯦꯡꯕꯥꯟꯗ ꯀꯣꯟꯕꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯇꯣꯝꯕ ꯌꯨꯝꯗ ꯂꯩꯕꯣꯏꯔꯦ ꯂꯩꯌꯦ ꯉꯁꯥꯏꯗꯒꯤ ꯇꯦꯂꯪꯒꯥ ꯁꯥꯔꯤꯅꯤ ꯁꯥꯟꯅꯕ ꯆꯠꯄ ꯌꯥꯔꯔꯣꯏ ꯏꯆꯦꯅ ꯑꯣ ꯃꯔꯝ ꯃꯣꯛꯏꯗꯅ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯗꯤ ꯑꯗꯨꯅꯤ ꯅꯆꯦꯅ ꯍꯥꯏꯕ ꯏꯟꯒꯗꯧꯕꯅꯤꯀꯣ ꯏꯕꯣꯍꯜ ꯏꯃꯨꯡꯂꯣꯝꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯦ ꯅꯆꯦꯗꯨꯕꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯉꯁꯥꯏꯗꯒꯤ ꯁꯥꯋꯥꯏꯗ ꯐꯝꯃꯒ ꯃꯤꯡꯁꯦꯜ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯝꯕꯅꯤ ꯑꯩꯅ ꯄꯥꯕ ꯂꯥꯛꯑꯅꯤ ꯂꯣꯏꯁꯤꯜꯂꯨꯔꯣꯅ ꯍꯥꯏꯔꯦ ꯋꯥꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯃꯆꯦ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯂꯩ ꯃꯆꯨꯗ ꯈꯖꯤꯛ ꯌꯥꯛꯁꯤꯟꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯂꯤ ꯄꯤꯛꯇꯛꯅ ꯀꯣꯏꯗꯥꯅꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯛꯇꯨꯅ ꯊꯥꯗꯔꯤꯕ ꯅꯨꯆꯥꯒꯤ ꯁꯥꯏꯅꯣꯟ ꯀꯞꯂꯥꯛ ꯌꯧꯅ ꯁꯥꯡꯂꯕ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯅꯝ ꯆꯦꯜꯂꯤꯕꯤ ꯆꯤꯟꯍꯤ ꯃꯅꯝ ꯅꯝꯂꯕ ꯆꯣꯏꯖꯥꯏꯅꯔꯕꯤ ꯅꯨꯆꯥꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨ ꯇꯨꯡꯗ ꯁꯠ ꯇꯤꯡꯅ ꯃꯍꯧꯁꯥꯒꯨꯝ ꯊꯥꯗꯣꯛꯂꯤ ꯀꯦꯁꯤꯟ ꯇꯩꯁꯤꯟꯕ ꯌꯥꯎꯗ ꯅꯤꯡꯊꯤꯖꯕꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅꯤ ꯃꯤꯒꯤ ꯑꯀꯦ ꯑꯃꯧꯅ ꯂꯩꯇꯦꯡꯕꯤ ꯃꯆꯥꯏꯕꯦꯝꯃꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯇꯥꯕ ꯅꯠꯇꯦ ꯈꯟꯖꯔꯤꯕ
ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯍꯜꯅꯤ꯫ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯗꯨꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ, ꯑꯗꯣ ꯅꯥꯎꯁꯦ ꯏꯃꯥꯕꯣꯛꯈꯣꯏꯗ ꯐꯖꯅ ꯁꯤꯟꯅꯔꯝꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯄꯥꯒ ꯊꯣꯛꯑꯝꯃꯒꯦ, ꯅꯪ ꯌꯨꯝꯒꯤ ꯊꯣꯡ ꯄꯣꯅꯥꯒꯁꯤ ꯆꯦꯛꯁꯤꯟꯅ ꯊꯥꯔꯝꯃꯨꯀꯣ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯧꯄꯥꯗ ꯑꯣꯟꯁꯤꯟ, ꯑꯩꯈꯣꯏꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯃꯥꯕꯣꯛꯈꯣꯏꯗ ꯆꯠꯊꯣꯛꯑꯝꯕ ꯌꯥꯔꯣꯏ꯫ ꯀꯣꯏꯆꯠ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯔꯕ ꯅꯅꯥꯗꯨ ꯂꯩꯔꯦ ꯈꯪꯉꯨ꯫ ꯆꯠꯂꯣ ꯏꯕꯦꯝꯃ꯫ ꯃꯄꯥꯒ ꯁꯪꯒꯥꯏꯒꯗꯣ ꯌꯨꯝꯊꯪꯅꯕ ꯃꯃꯥꯕꯣꯛꯈꯣꯏꯗ ꯆꯠꯅꯕ ꯊꯣꯛꯈꯤ꯫ ꯁꯪꯒꯥꯏ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ, ꯕꯥꯕꯥ, ꯍꯥꯎꯅꯦ, ꯑꯩꯈꯣꯏ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯩꯀꯣ꯫ ꯏꯆꯥ ꯇꯣꯝꯕꯁꯨ ꯐꯖꯔꯤꯁꯤꯗꯤ꯫ ꯑꯁ, ꯑꯩꯗꯤ ꯃꯨꯔꯦꯗ꯫ ꯃꯨꯗꯦꯗ, ꯅꯨꯡꯁꯥꯗ ꯈꯔ ꯆꯠꯄꯒꯤ ꯀꯨꯆꯨꯗꯨ ꯈꯖꯤꯛ ꯃꯛꯁꯤꯟꯕꯅꯤ꯫ ꯏꯆꯥꯅ ꯍꯦꯟꯅ ꯔꯥꯁꯤ ꯆꯈꯣꯝ ꯌꯥꯎꯔꯤꯕꯅꯤꯅꯦ꯫ ꯑꯦ, ꯑꯁꯦꯡꯕꯩꯔꯣ ꯕꯥꯕꯥ? ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ꯫ ꯑꯗꯨ ꯕꯥꯕꯥ, ꯍꯣꯔꯦꯟ ꯑꯩꯒꯤ ꯆꯥꯅꯕ ꯃꯌꯥꯝ ꯄꯨꯔꯛꯎꯀꯣ꯫ ꯄꯨꯔꯛꯀꯦ, ꯏꯆꯥ ꯇꯣꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯁꯨ ꯃꯧꯄꯥꯅ ꯇꯦꯂꯪꯒꯥ ꯁꯥꯕꯒꯤ ꯆꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯊꯅꯝꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯑꯇꯩ ꯂꯣꯏꯁꯤꯜꯂꯝꯂꯒ ꯌꯨꯝ ꯄꯣꯅꯥ ꯆꯦꯛꯁꯤꯟꯅ ꯊꯥꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨ ꯅꯤꯡꯊꯤꯅ ꯉꯥꯛꯁꯤꯜꯂꯝ ꯃꯄꯥꯕꯨ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯁꯪꯒꯥꯏ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯉꯁꯤꯗꯤ ꯑꯇꯤꯌꯥꯁꯨ꯫ ꯑꯉꯧꯕ ꯂꯩꯆꯤꯜ ꯃꯐꯣꯜ ꯑꯃ ꯐꯥꯎꯕ ꯂꯩꯇ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯑꯇꯤꯌꯥ ꯄꯥꯛ ꯁꯟꯗꯣꯛꯏ꯫ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯇꯔꯛ ꯁꯪꯒꯨ ꯄꯥꯏꯔꯤꯕ ꯂꯝꯒꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤ꯫ ꯂꯨꯇꯣꯟꯗ ꯊꯣꯛꯂꯝꯕ ꯈꯣꯔꯧꯃꯥꯁꯨ ꯈꯖꯤꯛ ꯍꯥꯏꯊꯔꯛꯂꯕꯗ ꯀꯪꯂꯥꯗꯒꯤ ꯈꯣꯡꯁꯥꯟꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯃꯌꯥꯝꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛ ꯅꯤꯡꯁꯥꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡꯂꯒ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯃꯥꯡ ꯏꯊꯪ ꯊꯪꯉꯤ꯫ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒ ꯊꯪꯅꯅ ꯊꯧꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯁꯒꯣꯜ ꯒꯥꯔꯤ꯫ ꯐꯝꯅꯥꯏꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡꯅ ꯃꯔꯤ ꯁꯂꯥꯏ ꯃꯁꯛ ꯇꯥꯛꯄ ꯁꯒꯣꯜꯗ ꯇꯣꯡꯂꯗꯨꯅ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗꯨ ꯀꯣꯟꯊꯣꯡ ꯃꯆꯤꯗ ꯂꯦꯞꯂꯗꯨꯅ ꯌꯦꯡꯅꯩ꯫ ꯍꯥꯟꯅꯅ ꯈꯪꯗ꯭ꯔꯒꯁꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯪꯍꯧꯔꯦ, ꯁꯣꯟꯅꯍꯧꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯩꯃꯔꯦꯜ ꯍꯥꯏꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ꯫ ꯃꯌꯥꯝꯗꯨ ꯂꯩꯄꯥꯛꯀꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯊꯣꯛꯈ꯭ꯔꯕꯗꯧ ꯃꯍꯩ ꯄꯪꯂꯥꯡꯗ ꯂꯥꯡꯅꯩ꯫ ꯃꯣꯏꯔꯥꯡ ꯀꯣꯂꯨꯞ ꯂꯥꯟꯁꯤꯜꯂꯛꯂꯕꯗ ꯃꯣꯏꯔꯥꯡ ꯉꯥꯛꯄ ꯐꯤꯕꯥ ꯃꯌꯥꯝ ꯑꯗꯨ ꯁꯒꯣꯜꯗ ꯅꯤꯡꯊꯤꯅ ꯐꯝꯂꯒ ꯃꯈꯣꯏꯕꯨ ꯑꯣꯛꯀꯗꯧꯕꯒꯤ ꯉꯥꯏꯔꯝꯃꯤ꯫ ꯃꯣꯏꯔꯥꯡ ꯈꯨꯟꯖꯤꯟꯗꯒꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗ ꯃꯀꯣꯛꯇꯨ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯃꯈꯣꯏꯁꯨ ꯍꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯁꯪꯒꯥꯏ ꯌꯧꯔꯔꯦ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄ, ꯈꯨꯃꯟ ꯂꯥꯛꯄ, ꯈꯥꯕ ꯉꯥꯟꯕ ꯂꯥꯛꯄ, ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯃꯆꯥ ꯏꯕꯦꯝꯃ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯃꯈꯣꯏ ꯂꯥꯛꯂꯤꯕꯗꯨ ꯑꯣꯛꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡꯅꯥꯎꯗ ꯈꯜꯂꯤꯕ ꯐꯤ ꯄꯥꯔꯞ ꯇꯧꯕ ꯑꯗꯨꯅ ꯃꯥꯂꯪꯕꯒꯤ ꯁꯥꯍꯨꯝꯗ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯐꯝꯗꯨ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯃꯀꯣꯛꯇꯨ ꯅꯣꯜꯂꯞ ꯇꯧꯗꯨꯅ ꯂꯦꯞꯂꯤꯕꯤ ꯅꯨꯖꯥ ꯑꯗꯨꯗ ꯃꯤꯀꯨꯞ ꯂꯒꯥ ꯑꯃ ꯆꯣꯏꯊꯣꯛꯇ ꯌꯦꯡꯖꯩ꯫ ꯑꯗꯨꯛ ꯁꯥꯡꯕ ꯂꯝꯕꯤꯗꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯛꯈꯤꯕꯅꯤ꯫ ꯂꯥꯞꯅ ꯃꯤꯠꯃꯥꯡꯗ ꯄꯤꯛꯅ ꯎꯔꯝꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯁꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯂꯕꯗ ꯃꯄꯨꯡ ꯐꯥꯅ ꯎꯔꯛꯏ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ꯫ ꯑꯣꯟꯗ꯭ꯔꯤ, ꯉꯁꯤꯁꯨ ꯍꯣꯡꯂꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯤꯠꯅ ꯌꯦꯡꯕꯗꯗꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯍꯣꯡꯕ ꯂꯩꯇ ꯎꯔꯤ꯫ ꯃꯉꯣꯟꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯀꯦꯖꯗꯅ ꯀꯧꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯂꯥꯞꯇꯛꯅ ꯎꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯅꯛꯁꯤꯜꯂꯛꯂꯦ ꯑꯁꯨꯝ꯫ ꯆꯣꯡꯂꯤꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯤꯍꯨꯜꯒꯤ ꯇꯟꯊꯥ ꯑꯗꯨꯅ ꯀꯜꯂꯛꯂꯤꯕ ꯃꯈꯩ ꯎꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝꯁꯨ ꯑꯁꯨꯝ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯏ꯫ ꯁꯛꯇꯝ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤꯕ ꯃꯈꯩ ꯃꯁꯥꯗꯨ ꯐꯨꯟꯒꯠꯄ ꯍꯦꯟꯒꯠꯂꯛꯏ꯫
ಮಿಟ್ಲುದ ಇಹೌರಕ್ಲಿಬ ಪಿರಾಂಗ್ ಅದು ಖಜಾಯಿ ಥಕ್ತ ಒಂಥಾಖ್ರೆ. ಅವುಬ ಕನಾನು ಊರಗದಿ ಸೋಯ್ದನ ಹಂಗ್ನರನಿ ꯉꯥꯡꯅꯔꯅꯤ. ꯃꯇꯥꯡ ꯆꯥꯗ ꯁꯤꯟꯊꯔꯤꯕ ꯏꯕꯨꯡ ꯃꯃꯥꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯎꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯄꯤꯔꯥꯡꯅꯣ ꯍꯥꯏꯗꯅ ꯑꯗꯨꯝꯅ ꯍꯪꯅꯔꯛꯂꯒꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕ?